खुरुमजरी Manung Hutna yengbiriba punamupu ahamamaktada Kishore Chandra Wangkhemchana taram okchari. Manung Hutna a 360-degree analysis of news and event ngasi ekhona unazariba guest ani asi ngarang Government of Manipur gi Department of Information and Public Relations na pangthokhiba National Press Day ga loilana ekoi gi Manipur da thabak tawjariba pau gilam thabak tawjariba journalist taret amadi editor amabu ekoi gi award state journalist award pithokhibada awardee amoina award phangbikiba koigi best editor oina oza koigi editor naharul ki thaudangi oza khoirom loya lapani oza khoira lapu taram okchari aduga aigi right election biribisna art and culture gi reporting gi damakta best journalist ki award phangraba ponafam gi chief reporter angom ranjitni tamuram chisu taram okchari maktada oza nibu aina koigi award tu gi damakta congratulations bizari Matang da koi oza lala pudi kihan hana hangjaning si koi ngangi award si maru oina ozana national integration amasung communal harmony haiba sigi hiram sidaista ibiba editorial gi damaktani phangbiri si ana ozana masdaista koi pibiriba magi message amade magi editorial si da yaurba zest sing si kari no haiba tung tang hana ozana charapun tang thambi India si segi akoi tongan ba community proof learning like son manadaba succeed nadaba mayam amna punsal siamba adugumba asoba bharat amni hajariba sigumba laibak singa sidi malem gi super power countries gi manungda amachalakpa then laibak sida tongan ba sagi separatist haitare movement mayamal amalaiba national liberation movement haibatare adugum mayam even se Kashmir or northeast India or India ki mayai sabuk to leba moising gi ba tongan ba struggle mayam am leba sina maramor kanda India ki apun bagi saktam sida kairak pa ya bagi akiba mayam am leba aduga sigum bagi struggle sina maramor kanda masagi communal harmony se porokpada apan ba kaya am lakadab sina maramor kanda madugum batu reference mayam pirakanda apun ba Bharat natra apun ba India sida leiriba miyam sigi akogi national integration haibatare apun bagi saktamam sagana ba aduga nuksi janana lein minana ba madugi communal harmonium program bona bada Bharat sarkar gi thogdang du kari no haibi matang du ni da ada masita equal treatment equal rights maya midan constitution na piriba masagi people in the piriba fundamental rights ngadu phajana mapung phana piraba state amaga ani khenaba leitaba thamandaba haiba tare ne aduna ngasagi mama mapa sing masa sing equal treatment tawdragadi ngasagi imung du kaibagi mong ma laidna amai tawna India gi leriba tongan ba state sing aduga India gi leriba tongan ba territory sing sida mapi mapa oiriba central government asina samana ba equal treatment of pi batargadi अखोई अपुन भारत सागन होनबदा से जाति की मपायन अखोने सिंथानरिब महात्मा गांधी गुंबा अदगी जवाहरलाल नेहरू गुंबा अदगुम मयामना अपुन भारत सागन होनबदा वाजकिब मयाम दो मदुगी महिदो फंगनबो फंगबंगमदना भारत से कायगिद्रा हैबगी मी पाइबतुना अदुम एम्फेसिस पिरकंदा पीगिब सजेशन mayamni amukta na teiba ade Bharat ki oiragli ahongba introduce mayam changilakpa terrorist di target torpa yaba matang adugum matamda adugum mayam du ngakthokna bhona bada apikpa state amagi apikpa journalist ki ojeragasu national akogi media ojedragasu akogi local media ojeragasu machine akhoi piriba suggestion sina central government yauba yabagi lambi duma thina na bhona the suggestion mayam pijabdu da state government mas khangbirakna best editor award si pibirakpani madugi dumakta state government bu ai site ki thanks dongjari oza yes aniyak subni oza na handak ki siga ada hairi hirams the national integration and communal harmony says the अतोपा पेपर्स इंगे हाई तारे को समसन हारगा एडिटोरियल्स न सु मदु खु थादबदि नत्ते हाइजरि अदा ओजागी करम स्ट्राइकिंग पॉइंट यावबन नो ओजाना मसीगे वर्स लबि दोसि भारत की ओरिबा तोंगान बा asaigi chakot thorang dagi bu oiro natraga akhoi leiriba
ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟꯒꯤ ꯅꯠꯇ꯭ꯔꯒ ꯏꯟꯁꯔꯖꯦꯟꯁꯤ ꯃꯨꯚꯃꯦꯟꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯦꯔꯤꯌꯥꯅꯤ ꯀꯟꯐ꯭ꯂꯤꯛ ꯉꯥꯛꯇꯅꯤ ꯚꯥꯔꯠꯇꯤ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯇꯁꯨ ꯄꯨꯁꯜꯂꯒ ꯑꯗꯨꯝ ꯏꯈꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯃꯨꯚꯃꯦꯟ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯤꯅ ꯏꯚꯟꯁꯦ ꯑꯩꯈꯣꯏ NSNIM ꯄꯤꯁ ꯇꯣꯛ ꯇꯧꯈꯤꯕ ꯑꯗꯒꯤ ꯁꯤꯁꯐꯤꯌꯥꯔꯒ ꯇꯧꯈꯤꯕ ꯑꯗꯨꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯩꯔꯤꯕ ꯑꯜꯐꯥꯒꯤ ꯑꯣꯏꯔꯤꯕ ꯄ꯭ꯔꯣ ꯇꯣꯛ ꯑꯗꯒꯤ ꯄ꯭ꯔꯣ ꯇꯣꯛ ꯅꯠꯇꯕ ꯃꯌꯥꯝꯒ ꯊꯣꯛꯂꯛꯇꯅ ꯇꯧꯔꯤꯕꯁꯤ ꯁꯤꯒꯨꯝꯕ ꯁꯨꯝ ꯃꯌꯥꯝ ꯑꯃ ꯄꯤ ꯑꯗꯨꯒ ꯏꯚꯟ ꯑꯩꯅ ꯄꯤꯈꯤꯕꯁꯤ ꯃꯅꯤꯄꯨꯔ ꯀꯥꯏꯔꯒꯗꯤ ꯚꯥꯔꯠꯁꯨ ꯀꯥꯏꯔꯦꯅ ꯂꯧꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯏज ꯑ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯁꯤ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯥꯒꯥ ꯏꯟꯇꯤꯒ꯭ꯔꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯃꯆꯦꯠ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅꯒ ꯊꯨꯒꯥꯏꯗꯅ ꯑꯄꯨꯟꯕ ꯅꯥꯒꯥꯂꯦꯟ ꯑꯃ ꯑꯆꯧꯕ ꯅꯥꯒꯥꯂꯦꯟ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯏꯟꯇꯔꯦꯁꯇ ꯀꯥꯡꯂꯨꯞ ꯑꯃ ꯁꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯒꯤ ꯚꯥꯔꯠꯁꯤ ꯀꯥꯏꯕꯒꯤ ꯃꯇꯥꯡꯗꯣ ꯂꯥꯛꯑꯕꯅꯤ ꯃꯗꯨ ꯚꯥꯔꯠ ꯀꯥꯏꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯒꯤ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯖꯈꯤꯕ ꯂꯩ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯃꯦꯁꯦꯖꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯉꯁꯥꯏꯒꯤ ꯃꯥꯅꯤ ꯋꯥꯈꯜꯂꯣꯟꯁꯤ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯦꯖ ꯑ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯣꯏꯕꯅꯤꯅ ꯏꯟꯗꯤꯌꯥꯁꯨ ꯀꯥꯏꯔꯦ ꯍꯥꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯌꯥꯝ ꯐꯖꯕ ꯄꯣꯏꯟꯠꯁꯤ ꯊꯝꯕꯤ ꯍꯥꯏꯕꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯇꯥꯃꯣꯁꯤꯅ ꯐꯪꯕꯤꯔꯤꯕ ꯀꯦꯇꯦꯒꯣꯔꯤꯁꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯔꯤꯄꯣꯔꯇꯤꯡꯗꯅꯤ ꯇꯥꯃꯣꯁꯤꯅ ꯀꯔꯝꯕ ꯔꯤꯄꯣꯔꯇꯤꯡꯁꯤ ꯂꯥꯡꯈꯠꯄꯤꯕ ꯂꯩꯈꯤꯕꯒꯦ ꯔꯤꯄꯣꯔꯠ ꯀꯌꯥ ꯂꯥꯡꯈꯠꯄꯤꯕꯒꯦ ꯀꯔꯤ ꯀꯚꯔ ꯇꯧꯔꯨꯕꯅꯣ ꯑꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯂꯥꯛꯈꯤꯕ ꯔꯤꯄꯣꯔꯇꯤꯡꯁꯦ ꯄꯥꯎ 12 ꯁꯨꯔꯝꯒꯅꯤ ꯃꯔꯨꯑꯣꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯔꯤ ꯂꯩꯅꯕ ꯒꯨꯔꯒꯥꯎꯟꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯄꯔꯐꯣꯔꯃꯤꯡ ꯁꯦꯟꯇꯔ ꯑꯃ ꯀꯩꯅꯣꯗꯒꯤ ꯒꯨꯔꯒꯥꯎꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯖꯦꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯅꯅꯕ ꯑꯆꯧꯕ ꯂꯝ ꯑꯃ ꯄꯤꯔꯝꯃꯦꯕ ꯃꯁꯤꯒꯤꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯇꯝ ꯁꯥꯡꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯤꯗꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯨꯝ ꯂꯩꯁꯟꯕ ꯍꯧꯔꯝꯕ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇ ꯆꯦ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯆꯠꯂꯨꯕ ꯀꯥꯟꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯟ ꯆꯥꯕ ꯃꯌꯥꯝꯅ ꯂꯩꯁꯜꯂꯝꯕ ꯈꯣꯠꯆꯜꯂꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯏꯔꯦꯕꯀꯣ ꯃꯗꯨꯗꯩꯗ ꯂꯩꯔꯝꯃꯤꯁꯦ ꯊꯥꯡ ꯇꯥ ꯇꯝꯐꯝ ꯖꯒꯣꯏ ꯀꯩꯀꯥ ꯇꯝꯐꯝ ꯈꯣꯠꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯇꯩ ꯑꯇꯩ ꯇꯨꯔ ꯆꯠꯂꯨꯔꯒꯁꯨ ꯂꯩꯕ ꯌꯥꯕ ꯑꯗꯒꯤ ꯗꯦꯜꯂꯤꯒꯤ ꯑꯦꯝꯁꯇ ꯀꯩꯗ ꯑꯅꯥꯕ ꯂꯥꯛꯑꯒꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ ꯌꯥꯝ ꯃꯐꯝ ꯆꯥꯕ ꯌꯥꯝꯅ ꯁꯦꯛꯇꯔ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕꯀꯣ ꯃꯗꯨꯒꯤꯗꯨ ꯏꯍꯥꯡ ꯍꯥꯡꯅ ꯃꯣꯡꯁꯣꯡ ꯂꯩꯔꯝꯕꯗ ꯃꯗꯨꯒꯤꯗꯨ ꯏꯔꯨꯕ ꯀꯥꯟꯗ PWDꯅꯁꯨ ꯀꯩꯅꯣꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯛꯈꯤꯑꯕ ꯁꯦꯝꯒꯠꯅꯅꯕꯒꯤ ꯇꯦꯟꯗꯔꯒ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯄ꯭ꯔꯣꯖꯦꯛ DPRꯒ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦꯒ ꯑꯗꯨꯝꯕ ꯏꯕ ꯑꯗꯒꯤ ꯃꯍꯥꯕꯂꯤꯒꯤ ꯑꯗꯒꯤ ꯏꯉꯧꯔꯣꯛ ꯃꯍꯥꯕꯂꯤꯒꯤꯁꯨ NEC ꯁꯦꯟꯊꯪ ꯃꯈꯥꯗ ꯁꯦꯝꯒꯠꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯦꯕ ꯍꯤꯁꯇꯣꯔꯤ इतिहास का सागुन लाप मफम खर इगेब असुम मैम से सरकार मियंग चंगम हौरम हे लेपखिब खोखिब मैम निजंगनब इब कान इतिहास का मरी लेनब वही क्या हापगा इब मरमदी कनो आर्ट एंड कल्चर सिना कोई मणिपुर की आइडेंटिटी गाकदोइनी अदुग हिस्ट्री मसक ताकदोइनी पुवारी के हौरफम लोइ खंगदोइने अदुग मसी मसीद नतना मपान लाप खोप टूरिस्ट मैम की मियंगफम ओइदनेब मसी ख्वाइदगी अइना मियंग चंगिसि कइगनोदा ओडिशादा कोई कंडक्टेड टूर हम चले देहापागा लोइनाना अदैदा टूरिस्टिंग लाइसिंग से मोइ हिस्ट्री के मरि लेनबा कनोसिंग मोनुमेंट सिंग सिदा याम लोइ येंग लाइब ए सिटी कोई कइनोने कोई मणिपुर सु दमादम ले कंगला ले अदगी मैम हम लेना काइना ले सुम मैम सिंग येंग लोइ येंगन बय याय अदु कोई मणिपुर के दि लोइना mang kang katang thadana leire aduna kanamta yengbidre simana yengba yaba mayam si yenganna bidamda ayu aduna kada interest lo khutha ba hogimne okay tamon sin ji pan bi ke the yes masi oza real one suning jing bi gedra na kale gurgaon ge koi gi mapam si yamna matam da koi hot topic oi gi ba area mani masi adu hojik tamona madu gi maram da khut thaba da gi kai gum action khati PWD lo khut pidi hai si building section na hore yam phaja wa phom da han leire mi phim ji ga hojik lei state hojik PWD no paikhat lei si kari ahom badi moina paikhat pai gi wa phom di lei bi jan sum nei na bi da hojik कनुसे गेस्ट हाउस कई का लोई समझनब हानबु सेम होरमेब अदुमदो सेम होरगसु मोगी सिनगदब करा हाइतारे डिपार्टमेंटल कनुसे वर्क एजेंसी से मपुंग भाना कनु लेतब अदे पैसासु लेगिदब द होजिति अर्बन डेवलपमेंट कनु सेंदम मखादगी लौथबका होगरेब
ꯑꯗꯨꯅ ꯁꯦꯝꯒꯠꯄꯒꯤ ꯋꯥꯈꯜꯁꯤ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯗ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯅꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯄꯤꯕ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯗꯨꯃꯅꯁꯨ ꯑꯦꯋꯥꯔꯗꯇꯨ ꯄꯤꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯃꯔꯣꯝꯗꯁꯨ ꯊꯝꯕꯤꯔꯤꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯊꯪ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯗꯁꯤ ꯅ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯖꯝꯗ ꯊꯕꯛ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯄ꯭रोज एंड कोन्स ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯍꯟꯒꯦ ꯁ꯭ꯀꯤꯜꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯗꯨ ꯍꯦꯟꯒꯠꯍꯟꯒꯦ ꯃꯗꯨꯅ ꯀꯗꯥꯏꯐꯥꯎꯗ ꯑꯩꯈꯣꯏꯕꯨ ꯊꯧꯅꯥ ꯄꯤꯒꯦ ꯍꯥꯏꯕꯁꯤ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯇꯧꯖꯔꯤꯕ ꯊꯕꯛꯇꯨꯒꯤ ꯃꯍꯩ ꯑꯃ ꯐꯪꯕꯒꯤ ꯔꯤꯖꯜꯠꯁꯤꯗꯤ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯅ ꯐꯤꯜ ꯃꯌꯥꯏꯗ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯒꯣꯜ ꯑꯃ ꯆꯜꯂꯒꯗꯤ ꯃꯗꯨꯒꯤ ꯔꯤꯖꯜꯠꯇꯨ ꯑꯩ ꯏꯇꯣꯝꯇꯒꯤ ꯅꯠꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯩꯅ ꯉꯁꯤ ꯖꯔꯅꯦꯂꯤꯖꯝꯒꯤ ꯂꯥꯏꯟꯁꯤꯗ ꯆꯍꯤ 30ꯔꯣꯝꯒꯤ ꯁꯥꯔꯚꯤꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯗ ꯃꯌꯥꯝ ꯐꯪꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯑꯦꯋꯥꯔꯗ ꯐꯪꯉꯛꯄꯁꯦ ꯏꯚꯟ ꯑꯩꯒꯤ ꯏꯅꯥꯎ ꯔꯟꯖꯤꯠꯅ ꯑꯦꯋꯥꯔꯗ ꯐꯪꯉꯛꯄꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕ ꯄꯦꯟꯖꯔꯝꯒꯗꯕ ꯃꯥꯒꯤ ꯃꯁꯥꯗ ꯑꯅꯧꯕ ꯀꯔꯦꯖ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯦꯁꯟꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯊꯕꯛ ꯇꯧꯅꯤꯡꯉꯝꯒꯗꯕꯗꯣ ꯃꯗꯨ ꯐꯥꯎꯋꯦ ꯑꯩꯉꯣꯟꯗꯁꯨ ꯃꯗꯨꯃꯛ ꯐꯥꯎꯋꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯏꯁꯥꯁꯤꯗ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯔꯛꯇꯨꯅ ꯇꯧꯔꯔꯣꯏꯗ ꯁ꯭ꯇꯦꯠ ꯑꯦꯟड ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯑꯅꯤꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤꯗ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯄꯥꯔꯁꯟꯁꯤꯡꯅ ꯂꯧꯒꯗꯕ ꯔꯣꯜꯁꯤ ꯌꯥꯝ ꯂꯨꯕ ꯏꯚꯟ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯩꯕ ꯅꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯗꯨꯗꯒꯤꯁꯨ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯗꯒꯤꯁꯨ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔꯒꯁꯨ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯏꯗꯤꯇꯔꯁꯤ ꯑꯟꯗꯔ ꯄ꯭ꯔꯦꯁꯔ ꯂꯣꯏ ꯂꯩꯔꯤꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯄꯥꯎ ꯐꯣꯡꯉꯤꯒ ꯐꯣꯡꯗꯦꯒ ꯐꯣꯡꯉꯨ ꯍꯥꯏꯕ ꯐꯣꯡꯉꯨ ꯌꯥꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯏꯟꯇꯔꯦꯁꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞ ꯃꯌꯥꯝ ꯁꯦꯝꯒꯠꯂꯛꯄ ꯁꯦꯝꯒꯠꯂꯛꯏꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯗꯨ ꯒꯤ ꯄꯥꯎ ꯐꯣꯡꯗꯦ ꯍꯥꯏꯗꯅ ꯏꯗꯤꯇꯔ ꯍꯥꯠꯀꯅꯤ ꯄꯥꯎꯃꯤ ꯍꯥꯠꯀꯅꯤ ꯏꯚꯟ ꯍꯣꯀꯔ ꯐꯥꯎꯗ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊ꯭ꯔꯦꯠꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯣ ꯑꯩꯈꯣꯏ ꯐꯣꯡꯗꯅꯕ ꯍꯣꯠꯅꯩꯌꯦꯕ ꯂꯩꯕꯥꯛꯁꯤꯒꯤ ꯀꯔꯤ ꯑꯣꯏꯔꯤ ꯀꯩ ꯇꯧꯔꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯂꯩꯕꯥꯛꯁꯤꯒꯤ ꯌꯥꯏꯐꯅꯕ ꯂꯩꯕꯥꯛꯁꯤꯒꯤ ꯊꯥꯗꯔꯛꯏꯕ ꯁꯦꯟꯊꯪ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯩꯔꯤꯕ ꯑꯦꯅꯨꯋꯦꯜ ꯕꯖꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯔꯛꯇꯗꯅ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯐꯤꯀꯥꯎꯗ ꯆꯪꯈꯤꯕ ꯐꯤꯀꯥꯎꯗ ꯆꯪꯈꯤꯗꯣꯔꯦ ꯃꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯄꯩꯁꯥꯅꯤ ꯄꯨꯊꯣꯛꯎ ꯁꯦꯝꯒꯠꯂꯨ ꯁꯥꯒꯠꯂꯨꯅ ꯄꯥꯎ ꯏꯔꯨꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤ ꯂꯥꯏꯐ ꯊ꯭ꯔꯦꯠ ꯇꯧꯋꯦꯕ ꯏꯚꯟ ꯑꯩꯉꯣꯟꯗ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯁꯦꯀꯨꯔꯤꯇꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯉꯁꯤ 5-10ꯅꯤꯃꯨꯛ ꯁ꯭ꯋꯥꯏꯃꯨꯛ ꯁꯨꯔꯦ ꯂꯧꯊꯣꯛꯈ꯭ꯔꯤꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯊ꯭ꯔꯦꯠ ꯇꯧꯔꯛꯇꯅ ꯃꯁꯛ ꯈꯪꯗꯕ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯔꯣꯏꯕ ꯊꯥꯛꯇ ꯏꯃꯨꯡ ꯆꯪꯁꯤꯟꯗꯅ ꯕꯥꯠꯔꯨꯝ ꯆꯪꯁꯤꯟꯗꯅ ꯕꯦꯠꯔꯨꯝ ꯆꯪꯁꯤꯟꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯕꯗꯨꯅ ꯉꯁꯤ ꯏꯁꯥꯁꯦ ꯃꯣꯔꯦꯜ ꯗꯥꯎꯟ ꯑꯃ ꯇꯧꯔꯛꯑꯦꯕ ꯑꯗꯨꯕꯨ ꯇꯧꯔꯝꯕꯈꯩꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯊꯤꯛꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯊ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯏꯁꯥꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯊꯤꯛꯁꯇꯨꯒꯤ ꯃꯅꯨꯡꯗ ꯑꯩ ꯊꯕꯛ ꯇꯧꯋꯤ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯗ ꯑꯃ ꯄꯤꯁꯤꯜꯂꯛꯄꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯏꯁꯥꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯁꯤꯗ ꯅꯦꯚꯔ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯛꯏ ꯑꯅꯧꯕ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯛꯏ ꯃꯈꯥ ꯇꯥꯅꯁꯨ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯇꯥꯃꯣꯅꯖꯤꯒꯤꯗꯤ ꯀꯩ ꯐꯥꯎꯏ ꯃꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯜꯗ ꯑꯩꯅ ꯍꯌꯦꯡꯒꯩ ꯑꯃꯨꯛ ꯈꯨꯠ ꯊꯥꯕ ꯃꯇꯝꯗ ꯃꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯌꯥꯝꯅ ꯃꯗꯨꯅ ꯑꯦꯟꯀꯔꯦꯖ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯗꯤ ꯍꯟꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯐꯖꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯄ꯭ꯔꯖꯥꯗ ꯀꯥꯟꯅꯒꯗꯕ ꯁꯔꯀꯥꯔꯗ ꯀꯥꯟꯅꯒꯗꯕ ꯄꯥꯎꯁꯤ ꯑꯩꯈꯣꯏꯗꯤ ꯃꯤꯡꯁꯦꯟ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯍꯟꯕꯗꯨꯅꯦꯕ ꯋꯥꯏ ꯄꯥꯎ ꯂꯧꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯑꯣꯐꯤꯁꯀꯤ ꯃꯇꯝ ꯑꯩꯈꯣꯏ ꯆꯠꯄ ꯀꯥꯟꯗ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯑꯝꯇ ꯎꯅꯕ ꯐꯪꯗꯦꯕ ꯂꯝꯐꯦꯟꯗ ꯆꯠꯄꯤꯌꯣꯕ ꯂꯝꯐꯦꯟꯗ ꯆꯠꯀꯥꯟꯗ ꯄꯨꯡ 12 ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯣꯏ ꯂꯥꯛꯀꯅꯦꯕ ꯑꯗꯒꯤ ꯊꯦꯡꯅ ꯂꯥꯛꯀꯅꯤ ꯉꯟꯅ ꯍꯟꯅꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯐ ꯑꯝꯗ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯍꯪꯅꯦꯕ ꯂꯝꯐꯦꯟꯗꯤ ꯂꯥꯏ ꯑꯣꯛꯅꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯉꯟꯅ ꯍꯜꯂꯤ ꯊꯦꯡꯅ ꯀꯥꯔꯛꯏ ꯉꯟꯅ ꯍꯜꯂꯤ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯛꯀꯅꯤ ꯌꯥꯝ ꯂꯥꯏ ꯈꯨꯝꯃꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯀꯥꯟꯗꯁꯨ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦꯕ ꯃꯇꯝ ꯃꯥꯡꯕꯗꯇꯅ ꯑꯩꯈꯣꯏꯗꯤ ꯏꯊꯧꯁꯦ ꯆꯤꯟꯕꯅꯤꯅꯕꯀꯣ ꯉꯥꯡ ꯀꯥꯏꯊꯣꯛ ꯆꯦꯟꯕꯁꯤꯗꯩꯗ ꯎꯅꯅꯤꯡ ꯃꯇꯝꯗ ꯎꯅꯕ ꯐꯪꯗꯦꯕ ꯑꯗꯨ ꯑꯣꯐꯤꯁꯥꯔ ꯑꯃ ꯎꯅꯒꯦꯅ ꯆꯪꯀꯥꯟꯁꯤꯗꯩꯗ ꯊꯦꯡꯅ ꯂꯥꯛꯄ ꯑꯣꯐꯤꯁꯥꯔꯁꯦ ꯂꯟꯁ ꯇꯥꯏꯝꯅꯦ ꯅꯪ ꯃꯇꯝ ꯑꯩꯈꯣꯏ ꯃꯥꯡꯍꯟꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯉꯥꯡ ꯂꯧꯕ ꯆꯠꯈꯤꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯔꯀꯥꯔꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯤꯡ ꯌꯥꯝꯅ ꯃꯇꯝ ꯆꯣꯟꯊꯔꯒꯗꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯎꯁꯨ ꯃꯇꯝ ꯆꯥꯅ ꯂꯧꯕꯁꯨ ꯉꯝꯗꯦ ꯌꯥꯝꯅꯗꯤ ꯂꯩꯌꯦꯕ
ꯑꯩꯈꯣꯏ ꯀꯂꯦꯛꯁꯟꯗ ꯈꯔ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯀꯣꯑꯣꯄꯔꯦꯁꯟꯁꯤ Cooperation, iwat watli ꯍꯥꯏꯕ ꯋꯥꯐꯝꯗꯅꯤ ꯇꯥꯃꯣ ꯔꯟꯖꯟ ꯊꯝꯕꯤ ꯑꯁꯤ ꯈꯨꯠ ꯊꯥꯅꯤꯡꯕ ꯏꯅꯤꯡꯕ ꯃꯌꯥꯝꯅ ꯈꯪꯗꯕ ꯄꯨꯊꯣꯛꯅꯤꯡꯕꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯃꯗꯨꯒꯤ ꯏꯇꯣꯝꯅ ꯍꯣꯠꯅꯔꯨꯕꯗ ꯏꯇꯣꯝ ꯆꯦꯟ ꯆꯣꯡꯉꯨꯕꯗ ꯃꯄꯨꯡ ꯐꯥꯔꯣꯏꯗꯕꯅꯤꯅ ꯅꯥꯀꯟ ꯑꯅꯤ ꯑꯍꯨꯝꯗꯒꯤ ꯃꯗꯨ ꯍꯣꯠꯅꯃꯤꯟꯅꯔꯛꯑꯒꯗꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯛꯑꯒꯗꯤ ꯍꯦꯟꯅ ꯃꯤꯠꯃꯥꯏ ꯑꯣꯏꯕ ꯄꯥꯎꯁꯤ ꯏꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯐꯪꯗꯦ ꯇꯧꯕꯇꯕꯨ ꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯗꯁꯤꯅ ꯑꯗꯨꯒꯨꯝꯕ ꯍꯣꯠꯅꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯅꯤ ꯃꯇꯥꯡ ꯆꯥꯒꯤ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯅꯨ ꯍꯨꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯈꯤꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯅꯨꯡ ꯍꯨꯠꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯣꯏꯔꯛꯄꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯣꯖꯥꯅꯁꯤ ꯉꯁꯥꯏ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯑꯦꯟ ꯅꯣꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯒꯤ ꯃꯔꯛꯇ ꯃꯤꯗꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯗ꯭ꯔꯨꯝꯗꯧꯅ ꯁꯥꯟꯅꯕꯤꯕꯒꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯐꯦꯠ ꯄꯨꯊꯣꯛꯈꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁꯤꯡ ꯍꯥꯏꯕ ꯑꯃ ꯂꯥꯛꯏꯕꯅꯤ나 ꯃꯁꯤꯗ ꯕꯦꯂꯦꯟꯁꯤꯡꯁꯤꯗ ꯀꯌꯥꯝ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯗꯥꯏꯐꯥꯎ ꯊꯦꯡꯅꯕꯤꯒꯦ ꯑꯣꯖꯥ ꯃꯁꯤꯗ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤ conflict situation da balancing tawbusi atuki matik wab jane balancing je Hoi. tawno hona bada ngasagi kari da wi balance taw inom ai ne na wet le dong ne question ji ne blai je ani lak pos mayam je ngasagi balance tawno hona bada balance ja da gadi pu ya de na je so the wet to le gadi floating da high le bu chamana doine ba balance tawno hona bada ai ne na wet le te habgi ꯑꯗꯨꯒꯨꯝꯕ ꯊ꯭ꯔꯦꯠꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯁꯤꯆꯨꯋꯦꯁꯟ ꯂꯩꯕ ꯑꯦꯔꯤꯌꯥꯁꯤꯗ ꯕꯦꯂꯦꯟꯁ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯕꯦꯂꯦꯟꯁꯤꯡ ꯂꯥꯏꯟꯗ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯕꯦꯂꯦꯟꯁ ꯇꯧꯗꯕꯕꯨ ꯑꯣꯏꯔꯣ ꯅꯣꯔꯃꯦꯜ ꯔꯤꯄꯣꯔꯇꯤꯡ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯑꯐꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁꯔꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯂꯣꯏꯅꯅ ꯊ꯭ꯔꯦꯠꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯖꯔꯅꯦꯂꯤꯁ ꯈꯨꯗꯤꯡꯃꯛꯇ ꯃꯔꯨꯑꯣꯏꯅ ꯏꯗꯤꯇꯔꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯇꯥꯔꯒꯦꯠ ꯇꯧꯋꯦ ꯄꯥꯎꯃꯤꯁꯤꯡꯅ ꯄꯥꯎ ꯄꯣꯔꯛꯄ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯗꯤ ꯄꯥꯎꯁꯤꯗꯤ ꯏꯃꯦꯜꯗ ꯂꯣꯏ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯛꯄ ꯉꯥꯛꯇꯅꯦꯕ ꯃꯦꯜꯗꯤꯁꯤꯗ ꯗꯥꯛ ꯗꯥꯛ ꯊꯥꯖꯤꯜꯂꯒ ꯇꯧꯔꯛꯄ ꯂꯥꯜꯍꯧꯕ ꯑꯁꯦꯡꯕꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨ ꯀꯌꯥ ꯂꯩꯇꯦ ꯂꯥꯜꯍꯧꯕ ꯀꯌꯥ ꯁꯦꯡꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯂꯨꯞꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯃꯤꯡꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯗꯒꯤ ꯄꯩꯁꯥ ꯈꯥꯏꯕ ꯌꯥꯔꯅꯤꯅ ꯈꯟꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒꯤ ꯊ꯭ꯔꯦꯠꯅꯦꯕ ꯑꯗꯨ ꯃꯣꯏꯗꯁꯨ ꯉꯁꯥꯏꯒꯤ ꯈꯨꯠꯂꯥꯏ ꯌꯥꯝ ꯂꯩꯕ ꯂꯩꯇꯕ ꯑꯗꯨꯅ ꯀꯣꯏꯁꯟ ꯑꯃꯅꯤ ꯃꯣꯏꯅ ꯄꯥꯏꯔꯤꯗꯨꯁꯨ ꯃꯔꯨꯗꯤ ꯆꯠꯄꯅꯤꯅ ꯄꯣꯛꯈꯥꯏꯕ ꯌꯥꯕꯅꯤꯅ ꯃꯌꯥꯝ ꯇꯧꯔꯛꯏꯗꯨꯅꯦꯕ ꯑꯩꯒꯤ ꯄ꯭ꯔꯦꯁꯇꯒ ꯕꯣꯝꯒ ꯊꯅꯝꯗꯅ ꯅꯣꯡꯃꯩ ꯃꯔꯨꯒ ꯊꯝꯃꯝꯗꯅ ꯇꯧꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁꯤꯡ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯩꯈꯣꯏꯅ ꯇꯝꯖꯔꯛꯏꯕ ꯂꯩꯖꯔꯛꯏꯕ ꯏꯊꯤꯛꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯗꯤ ꯌꯥꯎꯕꯤꯗꯦꯅ ꯂꯧꯕꯤꯕ ꯃꯁꯤ नो नेवर कंप्रोमाइज तौते कंप्रोमाइज तौनियागी क्वेश्चन लेते अदुना अखोइना इसा इसाना अखोइददी सेक्यूर ओइदबनिना इसा इसाना ngमना लिटलगा चनबदुने प्रोफेशनल इथिक्स याबे इथिक्स सिंग मनुंग दे लागदी कंप्रोमाइज दि तौदे अदु कंप्रोमाइज तौदनब होनबदा अखोइ करम मतम ओइदनो सही जस्ट 2004 नत्र 5 अदाइगी मनुंग ओइदोइने मणिपुर एडिटर मयाम जे कांगचुपता केसीपी सिटी मेटेन मतमदुगी कांबुदुना मोगी पाउ फोंगु यादेना कांगचुपकी टेलीकॉम ऑफिस त कौसलगा एडिटर तरुक से फाजलगा नोंगै सिनो द फमका थमकांदा अथागे अखोइ थादोरनमनेना सोदले हो कांबुना मोगी पाउ दु फोंगी बले अदुगुंबा अदुदि कंप्रोमाइज हाइगद्रा आयु ग्यानता कंप्रोमाइज यु कवे तब नत्रगदि अखोइ सोइद सिदोरबनिना मोगी पाउ दु फोंगी वाफम अदुगुंबदि ले अदुगु मोगी मखुत चंद्रगदि अखोइ कंप्रोमाइज तब वाफम सिटी क्या लेते हैं नहीं इसमें तौसु तौरोय खनजे याबो तौरोय तामन जब लाक्सनिंग इस यस ngana koi gi sugumba national press day gi thorom si da koi gi chief guest obi gi ba chief minister na phongdo ki ba koi gi media da leibo sing sina misunderstanding hai tare ko community sing gi marakta koi manipur leimine mayam sing gi marakta misunderstanding lei si masi bridge down view haiba ma yam phajaba koi ga ide magi suggestion ama pibire ada swaida koina tawba yar si karina kamaina bridge tawba yari no amda balancing si tawba changi hairibani na amagi si soktana amagi si soktana da kari thengna bi si koi misunderstanding si ko na art and culture budi oijara ga su zum fil lei birak pina kaya mayam na masi arupa thabam oi kim si ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯆꯝꯅ ꯇꯧꯔꯒꯅꯦ ꯃꯣꯏꯉꯣꯟꯗ ꯚꯥꯞ ꯇꯥꯍꯟꯕꯗꯨꯅꯦꯕ ꯁꯔꯀꯥꯔꯁꯨ ꯚꯥꯞ ꯇꯥꯍꯟꯕ ꯑꯗꯒꯤ ꯏꯍꯧ ꯍꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯖꯦ ꯁꯤꯒꯤꯁꯨ ꯚꯥꯞ ꯇꯥꯍꯟꯕ ꯃꯑꯣꯡꯗ
ꯆꯝꯅ ꯑꯩꯈꯣꯏꯗ ꯄꯥꯎꯁꯤ ꯂꯧꯔꯒ ꯃꯣꯏꯅꯗꯤ ꯑꯍꯥꯟꯕꯗ ꯐꯣꯡꯗꯣꯛꯅꯤꯡꯗꯕ ꯁꯔꯀꯥꯔꯗ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨꯀꯣ ꯐꯣꯡꯗꯣꯛꯅꯤꯡꯗꯕꯗꯣ ꯅꯝꯗꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯐꯪꯕ ꯑꯇꯣꯞꯄ ꯁꯣꯔꯁꯇꯒꯤ ꯇꯧꯔꯛꯄꯅꯤ ꯈꯣꯠꯂꯛꯄꯅꯤ ꯂꯧꯕꯅꯦꯅ ꯍꯥꯏꯔꯒ ꯌꯥꯝ ꯆꯝꯅ ꯑꯩꯈꯣꯏ ꯇꯝꯖꯒꯦ ꯈꯣꯠꯆꯒꯦꯅ ꯍꯥꯏꯔꯒ ꯃꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯁꯣꯞ ꯋꯥꯍꯩꯗꯀꯣ ꯑꯊꯣꯠꯄ ꯋꯥꯍꯩꯗ ꯀꯩꯗ ꯁꯤꯖꯤꯟꯅꯔꯒ ꯏꯔꯒ ꯁꯔꯀꯥꯔꯗ ꯑꯗꯨꯝ ꯚꯥꯞꯇ ꯇꯥꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯅꯤꯃꯛ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯁꯥꯎꯅꯤꯡꯕꯗ ꯈꯣꯠꯅꯤꯡꯕꯗ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯑꯦꯕ ꯑꯆꯝꯕ ꯋꯥꯍꯩꯗ ꯍꯥꯏꯇꯥꯔꯦ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯅ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤ ꯂꯩꯇꯅꯕꯁꯤ ꯉꯁꯥꯏꯒꯤ ꯇꯥꯃꯣ ꯇꯥꯛꯄꯤꯔꯤꯁꯤꯁꯨ ꯕꯦꯂꯦꯟꯁꯤꯡꯒꯤ ꯋꯥꯐꯝ ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯨꯗ ꯉꯁꯥꯏꯒꯤ ꯏꯊꯅꯤꯛ ꯀ꯭ꯂꯥꯁꯇꯨꯅꯤꯗ ꯏꯊꯅꯤꯛ ꯀ꯭ꯂꯥꯁꯁꯤ ꯂꯩꯕ ꯃꯇꯝꯗ ꯃꯦꯗꯤꯌꯥꯒꯤ ꯔꯣꯜꯗꯨꯅꯦꯕ ꯉꯁꯥꯏ ꯍꯪꯕꯤꯔꯤꯁꯦ ꯃꯦꯗꯤꯌꯥꯒꯤ ꯔꯣꯜꯁꯤ ꯕꯦꯂꯦꯟꯁꯤꯡꯅꯦꯕ ꯑꯗꯨ ꯇꯧꯔꯗꯤ ꯑꯗꯨꯋꯥꯏꯗ ꯕꯦꯂꯦꯟꯁꯤꯡ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯦ ꯖꯁ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯏꯟꯇꯔꯦꯁꯇ ꯏꯗꯕ ꯑꯇꯣꯞꯄ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯏꯟꯇꯔꯦꯁꯇ ꯏꯗꯕ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯕꯦꯂꯦꯟꯁꯤꯡ ꯇꯧꯔꯀꯥꯟꯗ ꯑꯁꯣꯝꯒꯤ ꯅꯥꯀꯟꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯌꯥꯝꯅ ꯃꯤꯉꯣꯟꯗ ꯍꯔꯠ ꯇꯧꯒꯗꯕ ꯋꯥꯗꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯦꯛꯁꯄꯣꯖ ꯇꯧꯗꯕ ꯁꯣꯝꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯗ ꯍꯔꯠ ꯇꯧꯒꯗꯕ ꯋꯥꯐꯝꯗꯨꯃ ꯑꯩꯈꯣꯏꯅ ꯃꯗꯨ ꯍꯥꯏꯂꯥꯏꯠ ꯇꯧꯗꯕ ꯑꯗꯨꯅꯦꯕ ꯕꯦꯂꯦꯟꯁꯤꯡ ꯍꯥꯏꯁꯦ ꯃꯗꯨꯅ ꯃꯦꯗꯤꯌꯥꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯚꯥꯞ ꯇꯥꯟꯅꯗꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯤꯕꯗꯨ ꯃꯗꯨꯒꯤ ꯕ꯭ꯔꯤꯖ ꯑꯃ ꯃꯦꯗꯤꯌꯥꯅ ꯑꯣꯏꯔꯤꯅꯦꯕ ꯃꯗꯨꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯍꯥꯏꯔꯤꯁꯦ ꯖꯁ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟ ꯏꯊꯅꯤꯛ ꯀ꯭ꯂꯥꯁ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯔꯣꯜꯁꯤꯅꯦꯕ ꯂꯨꯔꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯏꯂꯦꯟ ꯁ꯭ꯄꯦꯛꯇꯦꯇꯔ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯄꯟ ꯍꯥꯔꯠꯇꯨꯅꯦꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯄꯟ ꯍꯥꯔꯠ ꯃꯦꯗꯤꯌꯥꯅ ꯂꯧꯒꯗꯕ ꯔꯣꯜꯁꯤ ꯀꯗꯥꯏꯗꯅꯣ ꯀꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯊꯤꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ DIPR DIPRꯁꯤ ꯐꯖꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯒ ꯇꯥꯏꯠ ꯑꯞ ꯇꯧꯔꯀꯥꯟꯗ ꯖꯁ ꯁꯤꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤ ꯄꯥꯏꯈꯠꯂꯤ ꯁꯣꯝꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤ ꯄꯥꯏꯈꯠꯂꯤꯁꯤ ꯀꯅꯥꯅ ꯂꯧꯗꯣꯏꯅꯣꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯦꯗꯤꯌꯥꯁꯤꯅꯦꯕ ꯂꯧꯗꯣꯔꯤꯁꯤ ꯌꯥꯝꯅ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯊꯪ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯌꯦꯁ let's talk about insecurity ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯔꯅꯦꯂꯤꯖꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯖꯔꯅꯦꯂꯤꯁ ꯃꯌꯥꯝꯁꯤꯡꯁꯤ ꯏ ꯄꯥꯎꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯊ꯭ꯔꯦꯠꯇꯤ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯃꯁꯤ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯗꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯤꯄꯥꯏꯕ ꯑꯗꯨꯝ ꯑꯦꯅꯤꯋꯦ ꯆꯠꯄꯗ ꯑꯗꯨꯝ ꯐꯥꯎꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯔ ꯑꯃ ꯐꯨꯕ ꯆꯩꯕ ꯍꯥꯠꯄ ꯇꯨꯞꯄ ꯏꯚꯟ ꯑꯗꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯏ ꯀꯅꯥꯗ ꯂꯥꯎꯏ ꯒꯃꯦꯟꯠꯇ ꯂꯥꯎꯏ ꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯣꯛꯄ ꯏꯟꯁꯤꯗꯦꯟꯠꯇ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯖꯔꯅꯦꯂꯤꯁꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯎꯈꯤꯕ ꯈꯣꯜꯂꯥꯎꯁꯤꯒꯤ ꯃꯥꯏ ꯈꯪꯕꯤꯕ ꯑꯣꯏꯅ ꯁꯔꯀꯥꯔꯅ ꯀꯅꯥꯝꯇ ꯉꯁꯤꯐꯥꯎꯗ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯗꯅ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯕꯨ ꯑꯣꯏꯔꯣꯏ ꯅꯣꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯕꯨ ꯑꯣꯏꯔꯣ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯗꯅ ꯐꯥꯗꯅ ꯄꯨꯟꯗꯅ ꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯁꯁꯄꯦꯟ ꯇꯧꯈꯤꯕ ꯑꯃꯠꯇꯗꯤ ꯊꯦꯡꯅꯗꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯗ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯦꯁ ꯑꯦꯋꯥꯔꯗ ꯄꯤꯗꯧꯔꯦꯅ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒꯗꯤ ꯑꯃꯨꯛ ꯒꯣꯔꯃꯦꯟꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯒꯦꯟꯁꯇ ꯂꯥꯎꯔꯤꯕ ꯒꯣꯔꯃꯦꯟꯠꯇꯨꯗꯒꯤ ꯆꯪꯁꯤꯜꯂꯒ ꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯗꯁꯦ ꯂꯧꯔꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈoi ꯃꯄꯥꯟ ꯂꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯦꯋꯥꯔꯗꯁꯦ ꯍꯟꯗꯣꯛꯆꯔꯒꯦ ꯀꯥꯏꯅꯒ ꯇꯧꯕ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯗꯗꯤ ꯂꯩꯇꯕ꯭ꯔꯥ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯗ ꯑꯃ ꯂꯥꯛꯇꯣꯔꯦ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯍꯔꯥꯎ ꯑꯩꯈꯣꯏ ꯆꯪꯉ ꯂꯧꯕ ꯕꯠ ꯋꯦꯔꯦꯁ ꯑꯣꯟ ꯗ ꯀꯟꯇ꯭ꯔꯥꯔꯤ ꯃꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯇꯧꯕꯤꯔꯛꯑꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯔꯥꯏꯠ ꯂꯣꯂꯦꯁ ꯁ꯭ꯇꯦꯠ ꯍꯥꯏꯁꯤ ꯍꯣꯏ ꯑꯗꯨꯋꯥꯏꯗꯅꯦꯕ ꯃꯁꯤꯗꯅꯤ ꯃꯦꯗꯤꯌꯥꯅ ꯁ꯭ꯇꯦꯠꯁꯤ ꯂꯣꯂꯦꯁ ꯑꯣꯏꯔꯦ ꯂꯣꯁꯦ ꯐꯖꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅ ꯃꯦꯗꯤꯌꯥꯅ ꯌꯥꯝ ꯇꯣꯏꯅ ꯂꯥꯎꯔꯤꯁꯤꯕꯨ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤ ꯀꯩꯒꯨꯝꯕ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯖꯁ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ ꯑꯦꯋꯥꯔꯗꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯟꯗꯣꯛꯇꯣꯔꯤꯅꯤ ꯖꯁ ꯌꯦꯡꯉꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯇꯦꯞꯁꯤ ꯀꯗꯥꯏꯗꯅꯣꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯁꯤꯗ ꯏꯗꯤꯇꯔ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯄꯥꯎꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯍꯥꯠꯄꯒꯤ ꯃꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕ ꯁꯤꯈ꯭ꯔꯤꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯀꯦꯁꯇꯨꯒꯤ ꯐꯥꯏꯜ ꯑꯃꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯒꯠꯇꯦ ꯆꯥꯔꯖꯁꯤꯁ ꯊꯥꯒꯠꯇꯦ ꯇ꯭ꯔꯥꯌꯦꯜ ꯇꯧꯗꯦ ꯀꯔꯤꯒꯤꯅꯣ ꯑꯐꯕ ꯂꯩꯕꯥꯛ ꯑꯃꯗ ꯁꯥꯁꯟ ꯇꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯝꯃꯒꯗꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯤꯡꯗꯨ ꯄꯨꯊꯣꯛꯅꯕ ꯃꯇꯝ ꯆꯥꯅ ꯆꯥꯔꯖꯁꯤꯁ ꯊꯥꯒꯠꯇꯧꯔꯤꯅꯦꯕ ꯆꯥꯔꯖꯁꯤꯁ ꯊꯥꯒꯠꯂꯒꯗꯤ ꯇ꯭ꯔꯥꯌꯦꯜ ꯇꯧꯔꯦ ꯍꯨꯏꯁꯤꯅ ꯍꯨꯗꯣ ꯂꯣꯏ ꯆꯣꯡꯊꯣꯔꯛꯀꯅꯤ ꯂꯣꯒꯤ ꯃꯃꯥꯡꯗꯗꯤ ꯀꯅꯥꯝꯇ ꯆꯦꯟꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯅ ꯕꯥꯎꯟ ꯇꯧꯔꯤꯕꯅꯦꯕ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛꯁꯤꯒꯤ ꯆꯠꯅꯔꯤꯕ ꯑꯥꯏꯟꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯉꯤꯕꯅꯦꯕ ꯑꯥꯏꯟꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯩꯗꯣꯛꯑꯒ ꯉꯥꯛꯊꯣꯛꯑꯒ ꯊꯝꯃꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛꯇꯣ ꯁꯥꯟꯇꯤ ꯑꯣꯏꯔꯣꯏ ꯌꯦꯡꯉꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯀꯥꯏꯅ ꯍꯔꯥꯎꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯕꯠ ꯑꯩꯈꯣꯏ
ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗꯁꯦ ꯍꯟꯗꯣꯛꯄ ꯀꯩꯁꯨ ꯅꯤꯡꯉꯥꯏ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯥꯃꯣꯅꯁꯨ ꯄꯨꯊꯣꯛꯄꯤꯌꯨ ꯊꯦꯡꯅꯔꯤꯕꯅꯤ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯑꯗꯩꯗꯤ ꯆꯩꯊꯦꯡ ꯃꯌꯥꯝꯁꯦ ꯑꯗꯨꯃꯛꯄꯨ ꯁꯔꯀꯥꯔꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏ ꯄꯥꯎꯒꯤ ꯊꯕꯛ ꯇꯧꯖꯔꯤꯕꯁꯤꯡꯁꯤꯗ ꯄꯥꯏꯈꯠꯂꯛꯏꯕ ꯃꯣꯏꯅ ꯁꯦꯝꯕꯤꯔꯛꯏꯕ ꯁꯥꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥ ꯍꯧꯖꯤꯛ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ SPF ꯁꯔꯀꯥꯔꯁꯤꯅꯀꯣ ꯍꯧꯖꯤꯛ ꯀꯟꯅ ꯍꯥꯏꯔꯤꯁꯦ ꯁꯟꯖꯦꯟꯊꯣꯡ ꯑꯩꯈꯣꯏ ꯃꯇꯝꯗ ꯁꯪꯒꯥꯔꯅꯤ ꯁꯤꯗꯅꯦꯕ ꯑꯗꯣ ꯃꯁꯤ ꯁꯟꯖꯦꯟꯊꯣꯡ ꯁꯪꯒꯥꯕ ꯑꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯪꯒꯥꯕ ꯍꯥꯏ ꯀꯣꯔꯠ ꯁꯪꯒꯥꯕꯁꯤꯅ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄꯁꯤ ꯑꯣꯏꯔꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯑꯃꯣꯠ ꯑꯀꯥꯏꯅ ꯀꯩꯅꯣꯁꯤ ꯄꯤꯛ ꯊꯜꯂ ꯂꯩꯔꯦ ꯀꯩꯅꯣꯁꯤ ꯇꯞ ꯇꯞꯅ ꯃꯤꯑꯣꯏ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯩꯅꯣꯁꯤ ꯇꯞ ꯇꯞꯅ ꯍꯥꯜꯄꯒ ꯆꯞ ꯃꯥꯟꯅꯩꯕ ꯍꯦꯜꯊ ꯍꯖꯥꯔꯠ ꯑꯣꯏꯍꯜꯂꯦꯕ ꯑꯐꯕ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯦ ꯃꯩꯕꯨꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯄꯦꯗ ꯂꯥꯛꯄꯗꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦꯕ ꯑꯗꯣ ꯑꯃꯣꯠ ꯑꯀꯥꯏ ꯁꯣꯂꯤꯠ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟ ꯄ꯭ꯂꯥꯟ ꯍꯧꯖꯤꯛ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯦꯕ ꯑꯗꯨꯅꯗꯤ ꯉꯔꯥꯡ ꯂꯝꯇꯦꯡ ꯀꯥꯡꯕꯨꯈꯩꯅ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯣꯛꯍꯟꯒꯗꯣꯔꯦꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯔꯛꯀꯗꯣꯔꯦꯕ ꯑꯁꯨꯝꯕ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯒꯗꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁꯦ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯜꯂꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯊꯧ ꯇꯧꯍꯟꯕ ꯉꯝꯗ꯭ꯔꯦꯕ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟꯗ ꯉꯥꯎ ꯂꯩꯔꯦꯕ ꯑꯗꯨꯒ ꯑꯁꯨꯝꯕ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯊꯣꯡ ꯑꯃ ꯁꯪꯒꯥꯔꯒ ꯕꯤꯜꯗꯤꯡ ꯑꯃꯅꯤ ꯁꯥꯔꯒ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯕꯛ ꯐꯪꯗꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯑꯗꯒꯤ ꯂꯥꯜꯍꯧꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃ ꯉꯥꯛꯄ ꯉꯝꯗꯦ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ ꯅꯣꯡꯃꯗ ꯒꯥꯔꯤ 3-4 ꯍꯦꯟꯒꯠꯂꯛꯏ ꯍꯧꯖꯤꯛ ꯏꯝꯄꯦꯛ ꯑꯗꯒꯤ ꯄꯣꯛꯅꯐꯝꯅ ꯀꯦꯁ ꯗꯦꯝ ꯇꯧꯔꯛꯄꯗꯒꯤ ꯈꯔꯕꯨꯗꯤ ꯍꯟꯊꯔꯦ ꯍꯥꯏꯔꯒꯁꯨ ꯍꯨꯔꯥꯟꯕꯒꯤ ꯆꯥꯡꯗꯤ ꯍꯦꯟꯒꯠꯂꯛꯏ ꯁꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯩꯅꯣ ꯇꯧꯕꯁꯤ ꯍꯨꯔꯥꯟꯕꯕꯨ ꯐꯥꯕ ꯉꯝꯗꯕꯁꯤꯅꯗꯤ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯗꯤ ꯌꯥꯈꯤꯔꯣꯏꯕ ꯑꯗꯣ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯄꯦꯟꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯋꯥꯔꯗꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯔꯤꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯋꯥꯅ ꯏꯔꯨꯕ ꯄꯥꯎꯁꯤ ꯁꯔꯀꯥꯔꯁꯨ ꯈꯤꯇꯪꯗꯤ ꯇꯥꯔꯒ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯛꯄꯁꯤꯗꯩꯗ ꯃꯁꯛ ꯈꯪꯉꯛꯄꯁꯤꯗꯩꯗ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯗꯤꯠ ꯑꯃ ꯑꯣꯏꯅ ꯂꯧꯖꯕ ꯋꯥꯅꯦꯕ ꯌꯥꯝꯅ ꯃꯣꯏꯅ ꯇꯧꯔꯤꯁꯤꯅ ꯍꯦꯟꯅ ꯐꯔꯦꯗꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯋꯥ ꯅꯠꯇꯦ ꯍꯔꯥꯎ ꯍꯔꯥꯎ ꯍꯦꯛꯇ ꯆꯪꯉꯒ ꯂꯧꯔꯛꯄꯗꯤ ꯅꯠꯇꯦ ꯅꯠꯇꯦꯕ ꯄꯦꯟꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯇꯥꯡꯅꯕꯨ ꯆꯥꯔꯗꯤ ꯂꯧꯔꯤꯕ ꯑꯦꯋꯥꯔꯗꯁꯦ ꯍꯟꯗꯣꯛꯄ ꯐꯥꯎꯗ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯊꯝꯕꯤꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯦꯋꯥꯔꯗ ꯐꯪꯉ ꯃꯇꯨꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀ ꯎꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯖꯔꯅꯦꯂꯤꯁꯁꯤꯡꯁꯤ ꯄꯦꯗ ꯅ꯭ꯌꯨꯁꯇ ꯉꯥꯎꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯤꯛꯁꯤ ꯀꯥꯎꯔꯦ ꯍꯥꯏꯕꯁꯤꯗ ꯑꯣꯖꯥꯅ ꯄꯜꯂꯤꯕ ꯖꯔꯅꯦꯂꯤꯁꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦज ꯑ ꯍꯣꯜ ꯍꯥꯏꯕꯗꯤ ꯔꯤꯄꯣꯔꯇꯔꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯔ ꯐꯥꯎꯒꯤ ꯂꯦꯚꯦꯜ ꯐꯥꯎꯁꯤ ꯆꯦꯟꯅꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯍꯥꯏꯐꯦꯠ ꯎꯕꯗ ꯇꯧꯏ ꯃꯗ ꯃꯁꯤ ꯔꯨꯠ ꯀꯣꯁ ꯀꯩꯅꯣ ꯑꯗꯨꯒ ꯃꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯊꯤꯡꯕ ꯌꯥꯕꯒꯦ ꯀꯩꯅꯣꯅꯤ ꯅꯝꯕꯔ 1 ꯉꯁꯥꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯁꯦ ꯄꯥꯎꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝꯗꯕꯨ ꯑꯣꯏꯔꯣ ꯁꯉꯥꯏꯗꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗꯕꯨ ꯑꯣꯏꯔꯣ ꯄꯥꯎꯃꯤꯁꯤꯡꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯞ ꯆꯥꯕ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁꯦꯂꯔꯤꯁꯤ ꯄꯤꯕ ꯀꯅꯥꯝ ꯉꯝꯗꯦꯕ ꯋꯦꯁ ꯕꯣꯠ ꯃꯅꯤꯁꯅꯥ ꯋꯦꯁ ꯕꯣꯠ ꯆꯠꯅꯕ ꯉꯝꯗꯦ ꯕꯤꯀꯣꯖ ꯑꯣꯐ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤꯅ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠ ꯄꯣꯂꯤꯁꯤ ꯂꯩꯇꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯆꯦ ꯆꯤꯡꯄ ꯃꯇꯝꯗ ꯑꯥꯗ ꯂꯨꯄꯥ 5 ꯄꯤꯕꯗ ꯁꯤꯗ ꯂꯨꯄꯥ 10 ꯌꯧꯔꯤꯅꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯨꯄꯥ ꯆꯦ ꯀꯦꯖꯤꯗ ꯂꯨꯄꯥ 5 ꯄꯤꯕꯗ ꯃꯅꯤꯄꯨꯔꯗ ꯂꯨꯄꯥ 10 ꯌꯧꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯥꯡꯉꯤꯕ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯕꯦꯂꯦꯟꯁ ꯑꯃ ꯇꯧꯔꯒ ꯄꯥꯎꯃꯤꯁꯤꯡꯒ ꯉꯁꯥꯏꯒꯤ ꯐꯥꯔꯝ ꯃꯄꯨꯁꯤꯡꯒ ꯑꯗꯨꯝ ꯇꯣꯠꯅꯔꯒ ꯇꯨꯅꯔꯒ ꯆꯠꯅꯩ ꯑꯗꯨ ꯄꯥꯎꯃꯤꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯔꯚꯥꯏꯚꯦꯜ ꯑꯣꯐ ꯐꯤꯠꯇꯦꯁꯇꯨ ꯂꯥꯛꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤꯁꯨ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯊꯤꯔꯛꯄꯅꯤ ꯃꯗꯨꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯊꯤꯔꯛꯄꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯊꯤꯛꯁꯇ ꯌꯥꯝ ꯁꯣꯏꯔꯛꯑꯦꯕ ꯏꯊꯤꯛꯁꯇ ꯌꯥꯝ ꯁꯣꯏꯔꯛꯑꯦ ꯑꯗꯣ ꯀꯩꯁꯨ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯀꯦꯔꯣꯁꯤꯟ ꯌꯦꯟꯕ ꯃꯁꯥꯒꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯇꯧꯒꯗꯕꯗꯨ MLAꯅ ꯀꯦꯔꯣꯁꯤꯟ ꯌꯦꯟꯕꯒꯤ ꯄꯥꯎꯁꯤ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯂꯧꯈꯠꯂꯕꯅꯤ ꯅꯣꯔꯃꯦꯜ ꯅ꯭ꯌꯨꯁꯁꯤ MLAꯅ ꯉꯁꯥꯏ ꯀꯦꯔꯣꯁꯤꯟ ꯌꯦꯟꯕꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡꯗꯨꯗ MLAꯗꯨꯅ ꯄꯩꯁꯥ ꯄꯤꯔꯛꯑꯕꯅꯦꯕ ꯃꯥꯏ ꯄꯥꯎꯗꯣ ꯍꯥꯞꯄꯅ ꯈꯔ ꯐꯖꯅ ꯏꯔꯛꯅꯕꯅ ꯉꯁꯥꯏꯒꯤ ꯄꯥꯎꯃꯤꯁꯤꯡꯗꯨꯅ ꯐꯖꯕ ꯔꯤꯄꯣꯔꯇꯤꯡ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯗꯤꯇꯔ ꯑꯣꯏꯔꯀꯥꯟꯗ ꯁꯤꯗꯤ ꯂꯧꯈꯠꯄꯤꯔꯁꯤ ꯀꯥꯟꯅ ꯂꯧꯈꯠꯄꯗꯨꯅꯦꯕ ꯑꯗꯨꯒ ꯑꯩꯗꯤ ꯌꯥꯝ ꯇꯣꯏꯅ ꯑꯩꯒꯤ ꯐꯥꯝꯗ ꯍꯥꯏ ꯃꯟꯇ꯭ꯔꯤꯅ ꯁꯪꯒꯥꯕꯒꯤ ꯄꯥꯎ ꯁꯣꯔꯤ ꯀꯦꯔꯣꯁꯤꯟ ꯌꯦꯟꯕꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯈꯤꯟꯕꯒꯤ ꯑꯗꯨ ꯄꯥꯎ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯄꯥꯎꯗꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯥꯎ ꯃꯆꯥ ꯑꯃꯈꯛ ꯃꯟꯇ꯭ꯔꯤꯅ ꯃꯥꯒꯤ ꯀꯦꯟꯗ꯭ꯔ ꯆꯠꯂꯀꯥꯟꯗ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯂꯣꯏꯔꯦ ꯃꯥꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟꯠꯀꯤ ꯒꯣꯕꯔꯟꯃꯦꯟꯠꯅ ꯊꯥꯗꯔꯤꯕ ꯄ꯭ꯂꯥꯟꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯌꯥꯝ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯆꯥꯛꯊꯨꯡꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯁꯦꯝꯒꯠ ꯁꯥꯒꯠꯆꯒꯗꯕꯗꯨꯗ ꯄꯥꯎꯃꯤ ꯀꯣꯏꯄꯨ ꯄꯨ ꯆꯠꯂꯛꯏꯕꯅꯦꯕ ꯄꯥꯎꯃꯤꯁꯤ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯃꯤ ꯑꯃ ꯃꯥꯒꯤ ꯄꯥꯎꯃꯤ ꯑꯃ ꯑꯩꯒꯤ ꯄꯥꯎꯃꯤ ꯑꯃ ꯈꯥꯏꯗꯣꯛꯅꯔꯦꯕ ꯄꯥꯎꯃꯤꯁꯦ ꯍꯦꯛꯇ ꯀ꯭ꯂꯣꯖ ꯇꯧꯅꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ
aina works minister gini mana health minister gini mana PhD minister gini mana chief minister gini kan masida khaidong narga leibi film leire aduna pongbi sina madugi kenorum de la amnina investigative journalism mum thaki handare nemdare for state and Indian democracy ki mari subai yumbi ni haidna leiri ba akhu media ki role se matu matang da social app yes I ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝꯒꯤꯗꯤ ꯑꯩꯅ ꯆꯤꯞ ꯔꯤꯄꯣꯔꯇꯔ ꯑꯣꯏ ꯂꯩꯕꯅꯤꯅꯀꯣ ꯑꯩꯒꯤ ꯑꯗꯨꯝꯕꯗꯨ ꯌꯥꯗꯦꯕ ꯑꯗꯣ ꯃꯣꯏꯅ ꯇꯧ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯅꯣꯏ ꯂꯧꯔꯒꯁꯨ ꯄꯥꯎꯗ ꯍꯥꯞꯄ ꯌꯥꯔꯣꯏꯕ ꯊꯤꯡꯉꯦꯕ ꯍꯥꯞꯇꯥꯁꯨ ꯃꯣꯏ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯆꯠꯍꯟꯒꯗꯕꯅꯦꯕ ꯄꯦꯟ ꯅ꯭ꯌꯨꯁꯁꯦ ꯃꯣꯏ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯆꯠꯍꯟꯒꯗꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯗꯨꯝꯕꯗꯤ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ Okay. Well, yes, later but not haibuduni firm khudimaki masi lei haibuduni but laidi kaino harakana koigi policy ma leibiragadi masigumasi tawroi aduragadi koina hena machang oiba pauda koi hena thawai lukadabani haibuduni adurani lakti point si koigi masida waste board si chana hallo haibuduni supplement masam ta tawjauge ba ngasagi policy du ki makhada ne puna mu chalise masi effective in relative je under the policy du ne ba fajaba policy amgi makhada effective je relative bu ngami ne aduna manipur government ki fajaba policy amgi makhada thambiragadi manipur da leiri ba me akogi farm house media housing je fajana run to bu ngamgani aduna permission ki fajana mathau tawni na sini da in thamjeri yam fajaba pam ne kaisu kairogi wana te survival of the fittest na mazana thambi duni ngahak ki madu yana ba tawni madu yam kana kana sok pasu leite mos leite but koin hangjening iri yes policy ma thambiu thambiraga de sugumasi handarakani duragadi machang oiba koina pausi khongba chabang ngamgani at last koin haide de masdia west board to chana hanbiu haiba fam de tan ya no ngai oja loyal pam de tamana jinna ngasi manung honagi thorom je lengsen biak tuna singumba maman yamna naidraba wapum ka thambiram gi dam ta jani bu amukana thagat chari no no yengbiro puna mokta su ngasi gi wena di kana na me athang jari khurum jari